India Maroiba Pau. Prime Minister Modi na mapanda chatpaki thongna leiraga awaba tariba Manipur miyam gi wakhal changba ngamdriba karigino haina Congress luchingba Jairam Ramesh na hangli. Khurum jari Am-Istv Pau meeting tabiri bapum namabu taram nok chari Pau sandok na pizari. Prime Minister Narendra Modi ngasi ayuk Cyprus, Canada amasung Croatia gi tamak khongsan khre. English ngani kunhumdagi me thadagi ngasi gi khongchet asina Modi gi kuntra manga suba mapan khongchet ni. Asigumba khongchet asigi damak tadi mahaki energy, excitement amadi enthusiasm pumbalai adubu Manipur miyam na wariba soundingly bakaya asigidi mangonda wakhal changba ngamdrabra haina Congress luchingba Jairam Ramesh na hangli. Jairam na mahaki social media X thagat pa warol amada English ngani kunhumdagi me ahumdagi ngasi fawba Prime Minister na state asidagi kanagumba miyoy amataga unakidri Manipur bu lumna logdaba Prime Minister gi thawong asi laibak thibani hairi. Tripura Board of Secondary Education TBSE English ngani kun manga naloba class 10 exam da chahi nifu taruki matungda maitai machana 10 position da yawba ngamle hairi. English ngani kun manga gi madhyamik metric da top 10 gi manungda Vajar Digi Maitai Kungang Dagi, Langon Jam Ningol Bithi Singhana, 8 position Loki, Mahagna Mag Changagi, Manungda Mag Chamariga, Marfu Nithoi, percentage na Marfu Taraga Tarug Dasmek Mari Funky, Mahag Sifai Jola District PM Sri Vajarigi HS School Dagi Pastor Opani, Hauzik Argatalagi Kamini Kumar HS School da Science Law Tuna Tamle, Mahaki Apok Pagiming, Langon Jam Bikas Singa Aduga, Apokpi Ningthauzam Ningol Radharani Kawe, Panba Yabadi, Englising Machamapan, Humfutara Tarukta, TVSE Ki Makhada Ahanba Madhyamik Parikyada, KSH Prasanta Kumar Sinha, Nipan Suba Position Loki, Matang English Machamapan, Humfutara Mapanda, Kamalpur, Hala Haligi, Laifrak Pam Ningol Swapanana, Taruk Suba Position Lowri Haiki. District Library Cum Youth Center Athokpam na Koliba Mafam Sing Degi, Tongan ba Lamsing da Thoidok Hendok na Mai Paklaba Mahiro Sing, Ahal Oiraba Sing Amadi, Sanaroi Sing Buok na Pugning Thogat Pegi, Tara Tarelak Suba, Ewat Lautok Pegi, Thoram Youth Center Astigi Sanglenda Pangthokre, Ewat Yentok Pegi Thoram Aduda Kangabo Assembly Constituency MLA, Okram Surjakumar, DLCYC Vice President Dr. TH Priyokumar Kangabok Assembly Constituency, Hanegi MLA Okram Lanthoni Amasong, Thaubal Municipal Council ge Caretaker Chairperson KH Bisorjit Chu Sarukyaki ngasigi award yenthokpagi thoram aduda handak haidokiba CBSE Bosem amasong Kosem ge examination singda thoidok hendokna masak thokna mai paglaglaba class 10 gi maheroi punna Nifu Mari, Class 12 ki Puna Meheroi Kun Mathoi, PhD Award Fanglaba Assistant Professor Ani Amasong, Associate Professor Ama, National ki Thakta Saruk Yaruraba Sanaroi Ani Amade, Senior Citizen Ahumda Soul Citation Trophy, Memento Amasong, Selgi Mana Sing Pituna Ikai Kumnabu Utki. MLA Surjakumar na handak thokiba plane kaibigi thodok aduda iramda Manipur asidagi nupi macha ani laikidaba asida social media na chingba kayada miyamna fongdo narakliba wafam sing asina Manipurda amuk hana tangdu leitaba hanjilakba oirashino Manipurda COVID-19 matamdagi hauraga thodok wathok kayana maram oiraga miyam amadi mahiroi singda awaba khudong chadaba kaya mayokna duna lagli maru oina mahiroi singda lairik tamba fangdabagi mangkhriba matam kaya asi mengkhatnaba lekai ki Club Organization Sing Amade, Miyamna Angam Mamateng Pangnaduna Honaminasi Haike. Mayamna Nuaitava accident and Okibasida, Manipur Dagi, Hawaii Katokraba, Nawalagi, Chanpi, Suyawi, Kevin Kruda, Jingi, Chalam Suyawi. Makoi Hawaii Katokiba, Hawaii, Manipur Sing, Hutang, Tandu Letaba, Santi, Hanjalakuna. Manipur ki Khatra Mayam ki Sena Levi Yaroi the Waman Krimatam, Manipur ki future Yenaga, Manipur se Santi, Amukhana Hanjalapa Handaki, Sida, Aina Sumia Jamatam, social media, the Karida, Manipur Leva Prajamayam Sing Se, Mokoi sacrifice to Na Santi Hanjalapa, where Sinu Haidana, Kaya, Pain the Mayam, Pongo, Dunamayam, Tamahir, Sorda, Querum Jaraga, Santi Leva. Satra Satri Singna, Larik Tamingba Matamda, Matamcha, Tamingba Pangba, Perisinu Waidana, Soda, Mapuga Kurunjay. Paugi Marak Thana, Tema Break Amata, Lominase.
Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lobi. Novocam Health Care gi original Lipsa 5G na adom gi liver buswan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Healthcare na sajaba original Lipsep 5G ahum lawbada coffee cup ama free da hapjari. ब्रेक इमतुंग तरामुक चरी पाव मखाता ने पिजरी अहमदाबाद की एयरपोर्ट की लंदन तमना चटननबा पाइखतपदा लेबक थीबदगी मियोय कया पुंसी मांगखिबा अदुदा यावख्रबा मणिपुरी निंगोल अनिगी मफमदा इकाई खुमनबा उतुना अवाप फोंगदोखरे पीपल फॉर एनिमल्स मणिपुर सोशल रिफॉर्मेशन यूनियन थौबाल अमदे सोशल सर्विस एंड वेलफेयर एसोसिएशन थौबाल ना खुदसमनदुना पांगथोखिबा अवाप फोंगबा अदुदा फेंसियर हायर सेकेंडरी स्कूल थौबाल विजन क्रिएटिव स्कूल ऑफ साइंस थौबाल एमएम रेन थौबाल वांगमताबा सोरोक मखा निमाईचान एंड काइन्या हाई स्कूल की महिरों कयासु याउखी People for Animals Manipur Social Reformation Union Thawal Social Service and Welfare Association Thawal ahum na khusam naraga lekai siga koi beda leiriba school singi boarding sing de leiriba adi tongan tutorial sing de leiriba satra singa pulap punna selani gi thawai gi na pontha ikibasida makha gi thawai na mapu gi lekon de ingni jing na leiruna ba ikai khumna bu utpa madi awa phungthok gi thorom pangthok pani sigi khoi gi pangthok pasida beam light ani atia da kakotuna thami masi tongan tongan ma machu ani sina selani gi tongan ba horphom gi mohsilibani machu tongan labasu atia gi awang basi yoroba matamda mangal ani masi punsal laga mangal ma khatang oikiba mangal du oikhaba matungda makada lehori bai khoida Kanglo Kenarabasu, Wakalon Manadrabasu, Nungsinana, Tinana, Amatoina Leminagadabani, Highway Wakalon, Isla Anis in a Piramba Dubu, Equinica Kunabu Uchava, Madu Wakalon Dubu, Yokana Bagida Mukta, Masigi condolence gathering a sequence of Pangtok 7. Loishilakpada Marui Pau Mukana Pizeri Prime Minister Modi na mapanda chatpe ki thongna leiraga awaba tariba Manipur miyam ki wakhal changba ngamjiba karigino haina Congress luchingba Jairam Ramesh na hangli Hauzik Fawbu ki Am-Istv na sandokchaba Manipuri pau matang sida loizare mireng tabiri bapun mapu amukana kharum jari